ngasi phonghiba tongan tongan manipuri sifongsing amasum thokiba thawdo wathoksingdagi maruoibe I pausing khongga saraga manipur top channel gi maikaidigi myamna thamjigi ahanbada ngasi phonghiba sifonggi editorial kalamdagi content moina lakhosara kana myamna thamjigi myamna phoktaminasi voting citizens na NE dagi aphaspa lauthokadabani haiba demand saugotminaba sangi December marida Nagaland ki Indo Myanmar ki Mon district ki voting village da coal mine na thabak sururaga halakpa sinmi taraga mari Indian force na numai kap tuno hatkiba thawdok mari leinana voting citizens amasum laikhidrabagi imung manungi maikaidagi north east gi aphaspa lauthok triba phawba laibak thiba thawdo aduda laikhidraba singi compensation lawroi haina phongdorakiba simak yamna pukning thawani ni Mihar adugi matangna central government ki maikaidigi laikhidraba singi imung manungda lupa lakh taraga matoi compensation aduga Nagaland sarkar gi maikaidigi na lupa lakh manga gi compensation pibigi mathakta imung manungi miwe amam sarkar gi thabak pigani haina phongdokrabasu aphaspa lokthoktriba phawbadi hairiba compensation gi senpham singadu amata lawroi haina imung manungi maikaidigi yamna thauna fana phongdokiba aduga laikhidraba sing adugi postmortem tawringaida Nagaland sarkarna minister ama tharaktuna compensation gi ahanba advance gi senpham oina envelope amada haplaga piramkhiba lupa lakh taraga nipan henbagi senpham handokhiba simak aphasphagi saitheng phangdiba Nagaland yauna north east ki miam khudimak mikap thoklasi haibagi paujel ama piribani haibiyai Nagaland sarkar gi maikaidigi aphaspa repeal taunaba assembly gi akhanaba mifam kaubamadi Meghalaya gi minister na aphaspa repeal taugadabani haibaduna solution oibi yaroi Nagaland assembly gi warep natragana Meghalaya gi minister gi appeal aduna aphaspa repeal taugadabanati hena maru oidibadi north east ki leidiba CSO sing maru oina miyamna Nagaland gi voting da thokiba paktak mihat adu reason asida amuk halaktanaba laikhidraba singi imung manungna lawriba phirebaduda solidarity utpaga loinana aphasphagi mayokta akanbi ihau sangsin phamthoi Manipur yauna north east region da leidiba state singi sarkar asi central government asibu lusingliba BJP gi masamare ngakta oibana sarkar singasina miyamgi ihul khangna warep lawba haibadudi oithokte Nagaland miyamgi asawbadu nemthanaba aphaspa repeal tawnabagi akhanaba session kauba amasum center da ek asi repeal tawgadabani haina media di karimata wan thoklairoi north east ki miyamna punna amata oina ek asi gi mayukta lepminaduna masibu repeal tawgadabani haina akanbi ihau sangsilaba khaktada madugi sapsaba ama khangmangamgani Nagaland gi misi edugi solidarity utpa oina amasum ek asi repeal tawgadabani haina CSO kharana noma khaki oina wakat mi phamduna protest tawa amasum media da phongdokpa natraga lup kayana press statement thoktuna repeal tawgadabani haibadunadi state amasum central government kaidonungda lumna lawroi north east ki laidiba government singasi BJP gi masamaring oibana ek asi repeal tawningbagi wakhalon lairabasu makhoida mating fudoktuna thabak tawrubada central government na makhoigi mafam singthurakpa yabana karimata tawbangamloi miyamgi akanbi ihauna makhoigi mating haplaba khaktada center da akan mongna pressure tawbangambagi shakti edu laigadabani masi miyamna khangminaba sangi aphaspa repeal tawgadabani haibisi north east lairiba miyamgi matam kuiraba dimani Haujiksu North East ki CSO sing na ek asi repeal tawgadabani haiba demand tawringai sairasida Union Home Minister Amit Shah na Assam amasum Manipur dagi ek asi repeal tawdunaba wafam khangalakpa lei haina phongdoklibasi miyam marakta hanadagi hauna sathaduna laklaba divide and rule gi policy duni ek asi repeal tawba pamde hairibadu state sarkar gi maikaidagira natragana karamba lupna haibano haibidu mayek sengna miyamna khangangadabani masiga loinana miyamna su masi repeal tawnaba hotnabada Nagaland atatai tahanba sumloi haiba ngasigi editorial kalamsi miyamna thamjage amasum makasa jarapona topa marubi pausing khongasara kana miyamna thamjage miyamla phoktaminasi social media ri khonga charakpa yamna thajaninga oiriba to papawmana lamlong kaithel da leiba Bobby pharmacy da ngasi nungalamdai pung 2 makhai aduwaida bomb pokhaikhre hairi
लोशलकोनी स्टेट की वांगबदा थोकपा अतोपा पाव खरगा म्यामना थमजगे अफगानिस्तान तालिबान मखुत चलब लन्मी 112 हाटख्रे UN अफगानिस्तान तालिबान से अगस्त थादगी शक्ति पाइख्रब मतुंग तारकपदा मखुत चलब लन्मी 112 हेना हाटख्रे हाइना यूनाइटेड नेशंस की मैकेदगी फोंदोकली चलिब से अगस्त थादगी नवेंबर था फावगी मतमसिदा अफगान नेशनल सिक्योरिटी फोर्स दा थबक तोरम मियोय सामरम हेना हाटख्रे मसीदा तालिबान खक्तन मियोय हाटकी हाइना UN की डिप्यूटी हाई कमिश्नर फॉर ह्यूमन राइट्स नदाल नासिफ न UN ह्यूमन राइट्स काउंसिल फोंदोकली केस कया मददी तालिबान हातोकलाबा ममांगी गवर्नमेंट लन्मी ओइरम मियोय सिंग अदुगी असिबा हक्सांग अदु मिया ममांगदा उथोई मसिना मरम ओइरगा मियामसु मिपाई थेबाइबा पुई अलान सिपना पीखिबा स्पीच हाइरिबदी लैबासिदा सिविलिया सीबिगी मसिंग असि यामना वांगले तालिबान शक्ति पाइद्रिङै ममांगदगी हौना सिविलियन सीबिगी चांग असि वांगना लाख्रबने मखोइसिंग अदुगी मनुंगदा सरुक तंखाय अमरोमदी नुपा नुपी आंगांगना ओइदि लान सोकनदुना लाखिबसिना मरम ओइरगा सिविलियन सीबिगी चांग अदु हेनगलकपनि अदुबु अगस्त थागी मतुंग तारकपददि सीबिगी चांग असि हंधरकले मसी ओइदुनसु खुदोंग थिनिङाय ओइबा फिबमदि मयोंगनरि इस्लामिक स्टेट खोरासन मिलिटेंटसिंग अटैक तौबगी थौंगसिंग चथदुना लाखली हाइना पाउसिनसु मखाताना फोंदोरकली लोशिलकपोइना तोपा पाउ मना हाइटीदा फुएल टैंकर पोखाइखिबगी थौदोक्ता मियोय 50 सिरे हाइरि हाइटी की अवांग थंगबदा फुएल टैंकर अमा पोखाइखिबगी थौदोक्ता मियोय 50 हेना सिरे हाइना ऑफिशियल सोर्स अमना फोंदोकली केर हाइटियाना सिटी द पोखाइखिबगी थौदोदु थोखिबनी विक्टिम ओइख्रबा मियोयसिंग अदु टैंकी अदुदा युरकपा थाउ लौनबो होनबदा मई सागलकपगी थौदोदु थोखिबनी लोकल हॉस्पिटल सिंगदु असुपसिंग पुखतुना लेकनरी प्राइम मिनिस्टर एरियल हेनरी ना हाइखिबदा एक्सीडेंट अदु थोख्रबा मतुंग तारकपदा Caribbean nation asina awaba miyoknare amadi numit umni subna awaba fonglagani sub fungdokre ngarang ket Haitian city de pokhaikhibagi thodok thokiba paw du taba thamoi suk nuaitaba pui Haiti gi oina khwaidagi sawbada leiriba city asida pokhaikhibagi thodo do social media da picture sing thadorakre thodo do bahak thengna uhoba miyoi amanadi pokhaikhibagi thodo do Norokka pangkhak oi haidi थौदो अदुना मसिंग यामनबा मियोय क्यामसु असो अपन नंगले अमसुम असिबा मियोय सिंगी मसिंग असि मखाताना हेनगलकप याना लेरि का हेना मै साक्तुना सोक्लबा मियोय सिंग अदुदि लायिंगबा ngamlaroy हाइना जस्टिनियन यूनिवर्सिटी हॉस्पिटल द लैबा नर्स अमना फोंदोख्रे आइखोइना मखोइबु कनबा ngamlaroy दबा फिबम अमदा लैरिबसि नुवाइतबा पोइ हाइटी की गवर्नमेंट की मैकेदेगिदि एरिया अदुदा फिल हॉस्पिटल डिप्लॉय तौख्रे अखोइन ह्यूमन रिसोर्स मेटेरियल रिसोर्स की दरकार ओइदि मसिदा सेरम गोस मईन यामना थिना साकप मतमना सिजननबा हिदाक लांथकसिंगसु लैते हाइरि हेना पाउसना मखाताना फोंदोरकली डिप्यूटी मायोर ओइरिबा प्रेटिक अल्मोरनसु टैंकर पुखाखिबा मफम अदु तमना सांसिनखि मईना का हेना साकलबा मियोइसिंग अदुदि मसक खंदोक नgamdre थौदोक थोकफम अदुगी मनाक नकना लेबा युमकुन अमसु मई साखरे हाइटी द लेबा यूनाइटेड नेशंस की ऑफिस नदी टैंकर एक्सप्लोसिव थोकिबदुदा नेशनल अथॉरिटी सिंगदा मतेंग पांगनबा सेम सादुनु लई हाइदि हेनसु पाउसना मखाताना फोंदोरकली अदु हौजिकोइनदि मैम पाउस मतांसे दुसिनजरगे अमसुम पाथोकसकीबदा सोइखिबा लानखिबा क्या यावर्स मैम नांगाकपिगनी मसुम मतमतमगी मरुइबि पाउसिंगसु लेप्तना अपडेट पिजरखे हैना चैनल सुगी मेकेरिगी थमजरी एंड थैंक यू